ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯔꯦꯜꯋꯦ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯔꯦꯜꯋꯦꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯅꯧꯕ ꯂꯥꯛꯑꯦ. ꯃꯥꯏ ꯄꯣꯁꯁꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦ. 1,03,769ꯅꯤ. ꯑꯗꯣ ꯁꯤꯁꯦ ꯀꯔꯝꯕ ꯄꯣꯁꯅꯣ ꯂꯥꯛꯏꯁꯦ? ꯒ꯭ꯔꯨꯞ ꯗꯤ ꯄꯣꯁꯅꯤꯀꯣ. ꯚꯦꯀꯦꯟꯁꯤꯁꯤꯅ ꯀꯔꯤꯅꯣ? ꯄꯣꯁ ꯃꯈꯜꯁꯨ ꯂꯥꯛꯑꯦ. ꯀꯩ ꯄꯣꯁꯅꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ? ꯑꯗꯨꯒ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯦꯗꯃꯤꯁꯟ ꯐꯤ ꯑꯗꯨꯅꯆꯤꯡꯕ ꯈꯔ ꯐꯣꯔꯝ ꯁꯕꯃꯤꯁꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦꯀꯣ. ꯍꯥꯏꯗꯤ ꯃꯥ ꯂꯤꯡ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦꯕ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯔꯦꯜꯋꯦꯒꯤ. ꯍꯧꯖꯤꯛ ꯃꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ. ꯇꯥꯡ ꯀꯌꯥꯗꯩꯅ ꯀꯌꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯅꯆꯤꯡꯕ ꯃꯊꯪ ꯍꯥꯏꯔꯛꯀꯦ. ꯁꯤꯁꯦ ꯔꯦꯜꯋꯦ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯁꯦꯜ RRCꯗꯒꯤ ꯃꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯅꯦ. ꯒ꯭ꯔꯨꯞ ꯗꯤꯒꯤ ꯚꯦꯀꯦꯟꯁꯤꯅꯤ. in level 1 of 7 CPC pay matrix ko 7 pay commission ki type aduga sagumbagi thabak se apply tawningba kangu ko adum apply tawsinba yare myam adum 10 pass tawragadi dum apply tawba yare. Salary su phajay. Aduga application fee da han haige myam 6G group D gi post si apply tawningba kangu gi ko mai vacancy tan haike myam gyan tana ba hana ahanbada ꯃꯥꯒꯤ ꯁꯤꯒꯤ ꯚꯦꯀꯦꯟꯁꯤꯁꯦ ꯃꯈꯜ ꯀꯩꯅꯣꯁꯦ ꯃꯊꯪ ꯍꯥꯏꯔꯛꯑꯒꯦ. ꯑꯍꯥꯟꯕꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜ ꯀꯦꯇꯥꯒꯣꯔꯤꯁꯀꯨꯝꯕ ꯑꯇꯣꯞꯄꯒꯤ ꯀꯥꯡꯕꯨꯒꯤꯅ 500 ꯄꯦ ꯇꯧꯗꯨꯕ. ꯃꯣꯏꯗꯤ ꯔꯤꯐꯟꯗꯦꯕꯜ ꯂꯣꯏ ꯑꯣꯏꯕꯅꯤ. ꯔꯦꯜꯋꯦꯒꯤꯗꯤ ꯑꯦꯛꯖꯥꯝ ꯊꯥ ꯂꯣꯏꯔ ꯃꯇꯨꯡꯗ 400 ꯃꯨꯛ ꯔꯤꯐꯟ ꯇꯧꯅꯤ ꯃꯣꯏꯁꯦ. ꯑꯗꯨꯃꯨꯛ ꯆꯥꯡ ꯍꯥꯏꯗꯤ 450ꯒꯨꯝꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯕꯦꯡꯒꯤ ꯃꯣꯏꯒꯤ ꯐꯤ ꯀꯛ ꯂꯣꯏꯔꯀꯥꯟꯗ. ꯑꯗꯨꯒ SC STꯒꯨꯝꯕ ꯑꯗꯨꯒ ꯐꯤꯃꯦꯜꯒꯨꯝꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯨꯝꯕ PWDꯒꯨꯝꯕ ꯃꯣꯏꯒꯨꯝꯕꯅ ꯂꯨꯄꯥ 250 ꯄꯦ ꯇꯧꯗꯨꯕ. ꯑꯗꯨꯒ ꯑꯗꯨ ꯅꯪ ꯅꯦꯠ ꯕꯦꯡꯀꯤꯡ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯣꯐꯂꯥꯏꯟꯗ ꯇꯧꯔꯁꯨ ꯌꯥꯔꯦ. ꯍꯥꯏꯗꯤ ꯅꯪ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯅꯪꯒꯤ ꯆꯂꯥꯟ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯇꯧꯔꯒ ꯕꯦꯡꯛꯗ ꯆꯠꯂꯒ SBIꯗ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯕꯦꯡꯛꯗ ꯆꯠꯂꯒ ꯑꯗꯨꯝ ꯆꯂꯥꯟꯗꯣ ꯇꯧꯔꯒ ꯁꯕꯃꯤꯠ ꯇꯧꯔꯒ ꯑꯗꯨꯝ ꯑꯣꯐꯂꯥꯏꯟꯗ ꯄꯦ ꯇꯧꯔꯁꯨ ꯌꯥꯏ. aduga out of fee ₹500 and amount of ₹400 of other and ₹250 reserved candidate shall be refunded. Hai moi paisa handokane hai moi exam tha lora matungda bank gi charge khaidokhraga ko 500 lobu kanguna 400 250 lobu kanguna moi bank gi charge ka aga moi refund tawni exam tha lora matungda ko exam thadragani mangjare. aduga magi apply sigi link se official website ta ngarang khata ngairi lakpase activate tawuse ko adu ngasi dagi apply tawbe yare ngarang dagi su yare. aduga last date mathang thagi tang 23 fawa moi tha ama chapchan pi moi apply tawbe matam je ko. aduga fee gumba payment tawbe gi aroiba matamna tang 12 da April gi. aduga kanogi namu tang 35 da offline gi pay tawbu kangu. aduga final submission tawiro loiba application gi aroiba numitna tang 13 April gi. aduga exam numitna CBT gi computer based test numitna chapchabati pidari moise September dagina October gi manungda lakani hairi. aduga age se yamdrabada sahi 53 gi mathak oiduba yamabada sahi 39 gi makha oiduba. aduga akhoi gi SC gumba ST gumba OBC gumba PH ko ex serviceman moi kangu gi di moi gi age relaxation je moi le apply tawbi ai. adu sida haire yamdrabada 10 pass tawduba natragana ITI loiba oiduba ko recognized over institution sing NCBT oigera SCBT oigera or NSC granted by NCBT moi kangu loina apply tawbi ai. adu ahanbada mayam khwani maru oibasi vacancy se haidi apply tawdringai mamangda ko hana vacancy se hana yengo mayam. Central Railway, East Central Railway, East Coast Railway, Eastern Railway, CLW and Metro, North Central Railway and DLW. masida vacancy se magi pulap pire ko vacancy si mai 13 ne makhan pi se atop mai region da ko. aduga
ꯃꯥꯒꯤ ꯄꯤꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯣꯕ UR SC ST OBC EWS ꯃꯣꯏꯒꯤ ꯄꯤꯕ ꯚꯦꯀꯦꯟꯁꯤꯁꯤ ꯃꯌꯥꯝ ꯍꯥꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯝꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤꯗꯣ ꯚꯦꯀꯦꯟꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯗ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯝꯗꯕꯗ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤꯁꯨ ꯂꯩꯀꯣ ꯁꯤꯒꯤ 5 or 6ꯁꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯡꯕꯨꯅꯤꯅ ꯁꯒꯨꯝꯕꯗꯒꯤ ꯈꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯥꯅ ꯈꯔ ꯀꯩꯅꯣ ꯇꯧꯗꯕ ꯖꯒꯥ ꯂꯩꯗꯅꯀꯣ ꯚꯦꯀꯦꯟꯁꯤꯁꯤꯒ ꯌꯦꯡꯉꯣ ꯑꯗꯨꯒ ꯏꯁꯥꯁꯤ SCꯔ STꯔ OBCꯔ ꯀꯔꯝꯕ ꯀꯥꯡꯕꯨꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝꯒ ꯍꯥꯟꯅ ꯌꯦꯡꯉꯣ SC ꯑꯣꯏꯔꯒꯅ ꯀꯔꯝꯕꯅ ꯚꯦꯀꯦꯟꯁꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯩꯕ ꯀꯔꯝꯕ ꯔꯤꯖꯟꯗ ꯇꯥꯕ ꯍꯥꯏꯗꯤ ꯁꯤ ꯔꯤꯖꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯐꯥꯔꯁ ꯑꯣꯞꯁꯟꯁꯤꯗ ꯈꯜꯂꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯩꯅꯦꯕꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯣꯏꯗꯤ ꯀꯩꯅꯣꯒꯨꯝꯕꯗ ꯌꯦꯡ ꯌꯥꯏꯑꯕ ꯁꯤꯁꯦ ꯀꯩꯅꯣꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯕꯤꯍꯥꯔ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣꯝꯗ ꯇꯥꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯁꯦꯟꯇꯔꯁꯦ ꯍꯌꯦꯡ ꯁꯤ ꯈꯜꯂꯨꯔ ꯃꯇꯨꯡꯗ ꯚꯦꯀꯦꯟꯁꯤ ꯃꯌꯥꯝ ꯂꯩ ꯇꯥꯔꯒꯁꯨ ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ ꯕꯤꯍꯥꯔ ꯇꯥꯟꯅ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯇꯔꯟ ꯁꯥꯏꯠ ꯂꯣꯝꯗ ꯈꯟꯒꯦ ꯍꯥꯏꯔꯒꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯟꯁꯥꯏꯠ ꯅꯣꯔꯠ ꯏꯁ ꯀꯣ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯗꯤ ꯒꯨꯋꯥꯍꯥꯇꯤ ꯇꯥꯔꯛꯄ ꯌꯥꯏ ꯏꯟꯁꯥꯏꯠ ꯃꯅꯤꯄꯨꯔ ꯇꯥꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯥꯏꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯅ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯇꯣꯏꯅꯦꯕ ꯚꯦꯀꯦꯟꯁꯤꯒꯤ ꯃꯨꯟꯅ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯔꯤꯖꯟꯁꯦ ꯀꯔꯝꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯁꯤꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡ ꯇꯥꯕ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯪꯉꯣ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯤꯁꯤꯡ ꯌꯦꯡꯉꯅꯤ ꯚꯦꯀꯦꯟꯁꯤꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯚꯦꯀꯦꯟꯁꯤꯁꯦ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯒꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯍꯥꯟꯅ ꯄꯥꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯔꯨ ꯑꯣꯏꯅ ꯁꯒꯨꯝꯕꯁꯤꯡꯁꯤ ꯌꯦꯡꯉꯣ ꯗꯥꯏꯔꯦꯛ ꯁꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯒꯤ ꯊꯣꯛꯂꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟꯅꯤꯀꯣ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯔꯝꯕ ꯍꯥꯏꯗꯤ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯔꯦ ꯁꯤꯗ ꯃꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯀꯣ ꯍꯧꯖꯤꯛ ꯎꯠꯂꯛꯑꯒꯦ ꯗꯥꯎꯟꯂꯣꯗ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯑꯁ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯣꯛꯈꯤꯗꯣꯔꯤ ꯁꯨꯝ ꯇꯦꯟꯇꯛ ꯁꯨꯝ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝꯁꯤ ꯂꯣꯏ ꯍꯥꯏ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯈ꯭ꯔꯅꯤ ꯄꯨꯡ 1-2 ꯍꯦꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔꯁꯨ ꯂꯩꯔꯦ 01/2019 ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯦ ꯉꯁꯥꯏ 1/7 CPA ꯃꯦꯇ꯭ꯔꯤꯛꯁꯅꯤ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗ ꯑꯩ ꯉꯁꯥꯏ ꯂꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯈꯛꯇꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯦꯠ ꯍꯧꯕ ꯑꯔꯣꯏꯕ ꯑꯗꯨꯗꯒꯤ SBIꯗ ꯆꯂꯥꯟ ꯍꯥꯏꯗꯤ ꯑꯣꯐꯂꯥꯏꯟꯗ ꯄꯦ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨꯒꯤ ꯈꯣꯠꯅꯤꯡꯒꯤ ꯐꯥꯏꯅꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯕꯃꯤꯁꯟ ꯑꯦꯛꯖꯥꯝꯅ ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯒꯨꯝꯕ ꯀꯣ ꯁꯤꯗ ꯂꯣꯏꯅ ꯍꯥꯏ ꯂꯩꯔꯦ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯣ ꯚꯦꯀꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ NXR Bꯗ ꯃꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯄꯤꯔꯤꯀꯣ ꯃꯥ ꯉꯁꯥꯏꯗꯣ 16ꯅꯤ ꯃꯥ ꯉꯁꯥꯏ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯅꯨꯡꯗꯒꯤ ꯏꯁꯥꯅ ꯐꯗꯕ ꯑꯃ ꯈꯜꯂꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯗꯣ ꯑꯩ ꯗꯥꯏꯔꯦꯛ ꯋꯦꯕꯁꯥꯏꯠ ꯂꯤꯡꯛ ꯄꯤꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯨꯁꯤꯡꯕ ꯃꯔꯨ ꯑꯣꯏꯕ ꯂꯤꯡꯛꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯔꯤꯖꯥꯔꯕꯦꯁꯟ ꯐꯣꯔ SC ST OBC ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯄꯣꯏꯟꯠꯁꯃꯦꯟ ꯍꯥꯏ ꯃꯥꯒꯤ ꯇꯣꯇꯦꯜ ꯚꯦꯀꯦꯟꯁꯤꯁꯦ 14,000 ꯁꯝꯊꯤꯡ ꯂꯩꯔꯦ ꯗꯤꯖꯤꯒꯅꯦꯁꯟ ꯑꯦꯁꯤꯁꯇꯦꯟ ꯕ꯭ꯔꯤꯖ 913 ꯇ꯭ꯔꯦꯛ ꯃꯦꯟꯇꯦꯅꯔ ꯒ꯭ꯔꯦꯗ 4 40,000 ꯚꯦꯀꯦꯟꯁꯤꯁꯤ ꯌꯥꯝ ꯄꯤꯔꯦ ꯍꯟꯗꯛꯇꯤ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯗꯨꯝ ꯇꯣꯏꯅ ꯚꯦꯀꯦꯟꯁꯤ ꯂꯥꯛꯄꯁꯤ ꯀꯩꯅꯣꯁꯤ ꯃꯉꯥꯏꯔꯦ ꯔꯦꯜꯋꯦꯒꯤꯁꯤ ꯃꯉꯥꯏꯔꯦ ꯔꯦꯜꯋꯦꯗꯤ ꯐꯖꯅ ꯂꯥꯛꯑꯦ ꯃꯌꯥꯝꯁꯤ ꯃꯔꯨ ꯑꯣꯏꯕꯁꯤꯡꯁꯤ ꯂꯣꯏꯅ ꯌꯦꯡꯉꯣ ꯄꯦꯖꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯄꯦꯖꯁꯤ ꯌꯦꯡꯉꯣ 62 ꯃꯣꯏ ꯁꯤꯁꯦ 5 MB ꯍꯦꯜꯂꯤ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯗ ꯑꯗꯨ ꯉꯁꯥꯏ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯈꯪꯗꯕꯒꯨꯝꯕ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯏꯁꯇꯦꯟꯗ ꯃꯣꯏ ꯃꯦꯗꯤꯀꯦꯜ ꯇꯦꯁ ꯇꯧꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕ ꯀꯔꯝꯕ ꯀꯩꯀꯩ ꯗꯔꯀꯥꯔ ꯇꯥꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯁꯤ ꯑꯌꯥꯝꯕ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯣ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯣ ꯁꯤ
sida loina hana maru oina mayam si apply tawri mamangda si jahan yingbiyoba si jahan loina paba daka tare ko aduga back tawroge aduga ahanbada apply tawdingamne registration tawbu darka tai mayam ko registration tawbusi kamai tawni ha matamda once registration tawhragadi mo yo hongba yadeba ko moi hongba yade duduna ahanbada ngasagi vacancy wise tumuna yingbirani da isana ko karamade apply tawninga karamade apply tawro khudong sawa phangni du yengo adu lurakan haje akoin search tawhogdore community hange hanba SC ra ST ra koidi SC oragadi SC namasi aduga ex service mela yes or no or yes organi yes course completed applicants yes organi yes no organo no harsi the PWBDA no aduga I do want to search vacancy. I confirm that I have gone through the vacancy table. I want to apply directly ko hana ngasai akhona yengkhredana amu yengninga taragasu sida railway wise vacancy da thar si leise sida dum click taro yengbai mathaki da si pi sida si click taro yengbai ato khoi hana yengkhre apply director si apply da sangasi si apply taro sang matamda anishu option na moi thulai kari kari no hai anishu da select railway of your choice ko ngasai akhon loi yengbu loi kharindana du matung da akhon apam da khalaseba माइगी सिना सेंट्रल रेलवे ना ngasai habda Mumbai dani moi jiko Mumbai da lere maigi headquarter jibuba East Central Railway gi na Hajipur aduga North Frontier Railway gi na Guwahati North Eastern South Eastern loina sida pire Northern Railway akhon sum yem ra khan nakpasti North East Frontier Railway moi Guwahati tare Guwahati da apply tawsiko Guwahati da sangani Guwahati khale adu you have selected you will not be allowed to modify railway after registration atai ite di lois adu modification moi chance pi bini ko chance pi su moi na noi kanogi di hongba yaroi once nang na haidi sigi my reason si khoina haju Guwahati da khale sisim di hongba yaroi dum si han apply to ni ma phajana khan biro confirm sangani confirm sang lorga form submission tawna thola ani hamna thola candidate are advised to refer vacancy table sa haigibda du yengani aduga siloina pabiro adugi haidi khwari maru oiba igi information mobile number email id aadhaar card number duna singboda ko sabsani isa na jizik pai be sijina ba hapkadabane adu kai haidi maru oiba moigi keke loi lakhiduine baduda mo registration number lakani pin code lakani apply to bi ko sising che loina paro han bana main pi bi kano se notice instruction se form je kamaina submit tawne habegi kano ni application kano ni instruction ni si palor matung na ma'am si gi I accepted I have gone through all instruction ko pa upload hanya tik tawro aduga submit mu tawro si submit tawro ni raga thola ni registration tawba hawbu yare sida akoina Guwahati dun apply tawgai si khoigi ming hange ming si hapasi ko ming hapani agi ming dum re-enter tawni muksa manana match tawna halani ani du date of birth hapani aadhaar card number hapani mamagi ming hapani babagi ming hapani adigi yamdrabda class 5 pu pass tawkibudu hapani ko kya pi mo se 10 ne ITI ne 10 kangu dum apply tawbi yare ITI na ITI dum apply tawbi yare board maming Manipur board la kaino nangi 10 pass tawki registration number da hapo 10 do sahi kya da pass tawki ba year of passing ko adu hapo ai sai gi si mobile number ne aduga email ID numbers ne haji 16 ne ba hapiyo aduga registration tawroni ai je fill up tawroge sum ai ni le di matam je sangane e han fill up tawge ko tang post tawro aduga ma'am silere aigi ming Jason hape Jason namu hape date of birth hapani date of birth me 7 hapege aduga aadhaar card number si random number hape aduga father name hape mother name hape 10 pass hape board maming state board hapani adagi ti aigi 10 registration number random number hape mobile number hape aigi duga aigi email hape
ꯏꯃꯦꯜꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯁꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯍꯥꯞꯄꯤꯌꯨ ꯃꯔꯝꯗꯤ ꯃꯣꯏꯅ ꯀꯣꯗ ꯃꯁꯤꯡ ꯈꯦꯠꯅꯕ ꯑꯅꯤ ꯊꯥꯔꯛꯀꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯁꯨ ꯑꯃ ꯊꯥꯔꯛꯀꯅꯤ ꯏꯃꯦꯜꯗꯁꯨ ꯑꯃ ꯊꯥꯔꯛꯀꯅꯤ ꯑꯗꯨꯒ ꯆꯥꯟꯅꯕ ꯑꯅꯤꯗꯣ ꯍꯥꯞꯄꯒ ꯀꯣꯗ ꯁꯦꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯦꯞꯆꯥ ꯍꯥꯞꯄ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯥꯏ ꯍꯦꯞ ꯕꯤꯟ ꯗꯤꯀ꯭ꯂꯦꯌꯔꯗ ꯏꯁꯥꯅ ꯌꯥꯖꯔꯦ ꯇꯤꯛ ꯈꯣꯠꯂꯅꯤ ꯑꯗꯨꯒ ꯁꯕꯃꯤꯠ ꯇꯧꯔꯁꯤ ꯁꯕꯃꯤꯠ ꯇꯧꯔ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯤ ꯀꯟꯐꯥꯔꯝ ꯇꯧꯔꯣ ꯌꯥꯔꯕ꯭ꯔꯥ ꯆꯨꯝꯃꯕ꯭ꯔꯥꯅ ꯑꯃꯨꯛ ꯍꯪꯉꯛꯑꯦꯀꯣ ꯂꯥꯜꯂꯒꯗꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯒꯤ ꯆꯥꯟꯁ ꯄꯤꯔꯤꯅꯤ ꯏꯗꯤꯠꯇ ꯆꯪꯗꯣꯏꯅꯤ ꯆꯨꯝꯃꯒꯗꯤ ꯌꯦꯁ ꯀꯟꯐꯥꯔꯝ ꯇꯧꯔꯣ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯥꯏ ꯗꯤ ꯅꯝꯕꯔ ꯑꯩꯒꯤ ꯔꯦꯖꯤꯁꯇꯔ ꯑꯥꯏ ꯗꯤ ꯅꯝꯕꯔ ꯄꯤꯔꯛꯑꯦ ꯄꯥꯁꯋꯥꯔꯗꯁꯨ ꯁꯤꯗ ꯄꯤꯔꯛꯑꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯑꯩ ꯄꯥꯁꯋꯥꯔꯗꯁꯨ ꯁꯤꯗ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯄꯥꯁꯋꯥꯔꯗꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯉꯁꯥꯏ ꯑꯩꯅ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨ ꯅꯝꯕꯔ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯨꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯗ ꯄꯤꯔꯛꯏꯁꯤꯀꯣ ꯑꯗꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯨꯅ ꯁꯤ ꯄꯤꯔꯛꯏꯁꯤ ꯑꯣꯀꯦ ꯇꯧꯔꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯏꯃꯦꯜꯗꯁꯨ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯩ ꯏꯃꯦꯜꯗ ꯃꯦꯁꯦꯖ ꯂꯥꯛꯄꯗꯣ ꯎꯠꯀꯦꯀꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯤꯗ ꯂꯥꯛꯏꯗꯣ ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯁꯨ ꯍꯥꯏꯔꯤ ꯗꯤꯌꯔ ꯖꯦꯁꯟ ꯍꯥꯏꯔꯒ ꯑꯩꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯄꯤꯔꯛꯑꯦ ꯄꯥꯁꯋꯥꯔꯗ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯋꯥꯟ ꯇꯥꯏꯝ ꯑꯣ ꯇꯤ ꯄꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯁꯤꯗꯀꯣ ꯑꯣ ꯇꯤ ꯄꯤ ꯀꯣꯜ ꯂꯥꯛꯑꯦ ꯂꯣꯒ ꯏꯟ ꯇꯧꯅꯕ ꯀꯣ ꯂꯣꯒ ꯏꯟ ꯇꯧꯅꯕ ꯃꯈꯥꯗ ꯂꯣꯒ ꯏꯟ ꯇꯧꯅꯕꯁꯤ ꯑꯣ ꯇꯤ ꯄꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯗꯨꯅꯁꯨ ꯂꯣꯒ ꯏꯟ ꯇꯧꯔꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯂꯣꯒ ꯏꯟ ꯇꯧꯕ ꯃꯇꯝꯗ ꯏꯃꯦꯜ ꯑꯣ ꯇꯤ ꯄꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯣ ꯇꯤ ꯄꯤ ꯍꯥꯏꯔꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯁꯨ ꯑꯣ ꯇꯤ ꯄꯤ ꯑꯃ ꯂꯥꯛꯑꯦꯕ ꯏꯃꯦꯜꯗꯁꯨ ꯑꯣ ꯇꯤ ꯄꯤ ꯑꯃ ꯂꯥꯛꯑꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯣꯕꯥꯏꯜꯒꯤꯁꯨ ꯎꯠꯂꯛꯀꯦꯀꯣ ꯍꯧꯖꯤꯛ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯁꯤꯒꯤ ꯑꯣ ꯇꯤ ꯄꯤꯁꯤ ꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯦꯀꯨꯔꯤꯇꯤ ꯀꯣꯗ ꯃꯥꯏꯁꯤ ꯀꯦꯞꯆꯥꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯚꯦꯔꯤꯐꯥꯏ ꯇꯧꯗꯣꯏꯅꯦꯕ ꯚꯦꯂꯤꯗꯦꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯂꯣꯒ ꯏꯟ ꯇꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯩ ꯍꯥꯞꯆꯤꯜꯂꯒꯦ ꯃꯣꯕꯥꯏꯜꯗ ꯂꯥꯛꯄ ꯑꯣ ꯇꯤ ꯄꯤꯗꯨꯁꯨ ꯎꯠꯂꯛꯑꯒꯦ ꯇꯣ ꯃꯣꯕꯥꯏꯜꯗ ꯂꯥꯛꯄ ꯑꯣ ꯇꯤ ꯄꯤꯗꯨꯅ ꯁꯤ ꯂꯩꯔꯦ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯥꯏ ꯗꯤ ꯅꯝꯕꯔ ꯑꯦꯟ ꯑꯣ ꯇꯤ ꯄꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯚꯦꯔꯤꯐꯤꯀꯦꯁꯟ ꯗꯨ ꯅꯣꯠ ꯁꯤꯌꯔ ꯗꯤꯁ ꯑꯣ ꯇꯤ ꯄꯤ ꯁꯦꯀꯨꯔꯤꯇꯤ ꯔꯤꯖꯟ ꯀꯣ ꯍꯥꯏꯔꯦ ꯉꯁꯥꯏ ꯇꯣꯉꯥꯟ ꯁꯤ ꯑꯣ ꯇꯤ ꯄꯤ ꯅꯝꯕꯔꯁꯦ ꯃꯥꯟꯅꯗꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂ ꯌꯦꯡꯉꯁꯤ ꯏꯃꯦꯜꯒꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯣꯒ ꯏꯟ ꯇꯧꯔꯁꯤꯀꯣ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯏꯃꯦꯜꯒꯤ ꯑꯣ ꯇꯤ ꯄꯤꯁꯨ ꯍꯥꯞꯄꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯤ ꯑꯣ ꯇꯤ ꯄꯤꯁꯨ ꯍꯥꯞꯄꯦ ꯃꯥꯒꯤ ꯀꯦꯞꯆꯥꯗ ꯍꯥꯞꯄꯣ ꯍꯥꯏꯕꯁꯤꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯚꯦꯂꯤꯗꯦꯠ ꯇꯧꯔꯁꯤ ꯀꯣ ꯅꯦꯠ ꯆꯠꯈ꯭ꯔꯦ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯚꯦꯂꯤꯗꯦꯠꯇ ꯅꯝꯃꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯆꯣꯡꯊꯣꯔꯛꯑꯦ ꯑꯩꯒꯤ ꯑꯗꯨꯒ ꯁꯦꯂꯦꯛꯇꯦꯠ ꯔꯦꯜꯋꯦ ꯅꯣꯔꯠ ꯏꯁ ꯐ꯭ꯔꯣꯟꯇꯤꯌꯔ ꯔꯦꯜꯋꯦ ꯒꯨꯋꯥꯍꯥꯇꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯁꯇꯦꯇꯁꯇ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯍꯥꯟꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯄꯦꯃꯦꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯇꯦꯜꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯀꯣ ꯑꯗꯨꯒꯨꯝꯕꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯕ ꯌꯥꯔꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯤꯗ ꯍꯥꯏꯔꯛꯑꯒꯦ ꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯑꯣꯔ ꯑꯦꯗꯤꯠ ꯌꯣꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯤꯌꯔ ꯊꯥꯏꯁꯤꯗ ꯍꯥꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤ ꯆꯪꯉꯒ ꯀꯣ ꯑꯦꯄ꯭ꯂꯥꯏꯁꯨ ꯇꯧꯕ ꯌꯥꯔꯦ ꯑꯦꯗꯤꯠꯁꯨ ꯇꯧꯕ ꯌꯥꯔꯦ ꯑꯦꯄ꯭ꯂꯥꯏꯗ ꯆꯪꯉꯀꯥꯟꯗ ꯊꯣꯛꯂꯛꯑꯦ ꯗꯤꯇꯦꯜ ꯑꯣꯐ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯩꯈꯣꯏꯁꯦ ꯀꯌꯥꯐꯥꯎꯅꯣ 10 ꯍꯥꯏꯔꯁꯤ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯅꯦꯁꯅꯦꯂꯤꯇꯤ ꯍꯥꯏꯔꯦ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯔꯦ ꯑꯦꯁ ꯁꯤ ꯁꯤꯗꯨꯜ ꯀꯥꯁ ꯀꯟꯐꯥꯔꯝ ꯍꯥꯏꯔꯦ ꯀꯟꯐꯥꯔꯝ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯁꯤ ꯀꯟꯐꯥꯔꯝ ꯇꯧꯕꯒꯤ ꯏꯁꯇꯦꯠ ꯀꯔꯝꯕ ꯏꯁꯇꯦꯠꯇꯩꯅꯣ ꯍꯥꯏꯔꯦ ꯐꯣꯔ ꯃꯅꯤꯄꯨꯔ ꯍꯥꯏꯔꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯅ ꯕꯤꯁꯅꯨꯄꯨꯔ ꯍꯥꯞꯄꯁꯤ ꯀꯥꯁꯁꯤꯅ ꯖꯥꯇꯤꯁꯦ ꯍꯤꯟꯗꯨ ꯍꯥꯏꯖꯤꯜꯂꯁꯤ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯖꯦꯟꯗꯔ ꯑꯥꯔ ꯌꯨ ꯃꯦꯜ ꯑꯣꯔ ꯐꯤꯃꯦꯜ ꯍꯥꯏꯔꯦ ꯃꯦꯜ ꯍꯥꯞꯄꯁꯤ ꯑꯗꯨ ꯔꯤꯂꯤꯖꯟ ꯍꯤꯟꯗꯨ ꯍꯥꯞꯄꯁꯤ ꯑꯗꯣ ꯑꯥꯔ ꯌꯨ ꯑꯦ ꯄꯤ ꯗꯕ꯭ꯂꯤꯎ ꯗꯤ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯔꯦ ꯌꯦꯁ ꯑꯣꯔ ꯅꯣꯅꯤ ꯅꯣ ꯍꯥꯞꯄꯁꯤ ꯌꯦꯁ ꯑꯣꯏꯔꯒꯅ ꯌꯦꯁ ꯑꯥꯔ ꯌꯨ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯌꯦꯁ ꯑꯣꯔ ꯅꯣ have you complete apprenticeship course under Apprenticeship Act 1961 no yes or yes are you a employee in state central government or public sector yes or no ꯑꯣꯏꯔꯒꯗꯤ yes ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ do you belong to any of the following age relaxation no ꯀꯣ
ꯍꯥꯏꯗꯤ ꯆꯍꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯌꯥꯔꯦ, ꯌꯥꯗ꯭ꯔꯒꯅ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯆꯨꯁ ꯇꯧꯔꯣ are you a candidate from economically backward classes whose income less than yes ꯑꯣꯏꯔꯒꯅ yes no ꯑꯣꯏꯔꯒꯅ no ꯑꯩꯈꯣꯏꯗ no ꯍꯥꯞꯄꯁꯤ ꯑꯗꯨꯒ security code ꯑꯃꯨꯛ submit ꯇꯧꯔꯅꯤ ꯍꯧꯖꯤꯛꯀꯣ small letter q number 5 is small letter z ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯆꯨꯝꯃꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯕꯁꯤꯡꯗꯣ ꯑꯗꯨ ꯌꯦꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯃꯨꯛ submit ꯇꯧꯔꯅꯤ ꯀꯟꯐꯥꯔꯝ ꯇꯧꯔꯣ ꯑꯦꯗꯤꯠ ꯇꯧꯒꯦꯅ ꯇꯧꯍꯧꯔꯣ ꯁꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯃꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯅꯪꯅ ꯂꯨꯄꯥ 100 ꯄꯦꯃꯦꯟ ꯇꯧꯗꯨꯕ ꯃꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯅꯕ ꯑꯗꯨꯒ ꯁꯤ ꯅꯟ ꯔꯤꯐꯟꯗꯦꯕꯜ ꯍꯟꯗꯣꯔꯛꯑꯔꯣꯏ ꯆꯨꯝꯃꯦ ꯍꯥꯏꯔꯅꯤ ꯀꯟꯐꯥꯔꯝ ꯇꯧꯔꯅꯤ ꯆꯨꯝꯃꯒꯗꯤ ꯑꯗꯨꯒ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯚꯦꯀꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯀꯦꯠꯁꯦ ꯅꯝꯕꯔ 1ꯗꯒꯤꯅ ꯅꯝꯕꯔ 17 ꯐꯥꯎ ꯄꯤꯔꯦ ꯅꯣꯔꯠ ꯏꯁ ꯐ꯭ꯔꯣꯟꯇꯤꯌꯔꯒꯤꯀꯣ ꯀꯔꯝꯕꯗ ꯍꯦꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯒꯦ ꯁꯤ ꯃꯦꯀꯥꯅꯤꯀꯦꯜ ꯂꯩꯔꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯩꯔꯦ ꯁ꯭ꯇꯣꯔꯁꯀꯤ ꯂꯩꯔꯦ ꯇ꯭ꯔꯥꯐꯤꯛꯀꯤ ꯂꯩꯔꯦ S&T ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯃꯦꯗꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯃꯌꯥꯝ ꯃꯈꯜ ꯄꯤꯔꯦ ꯁꯤꯗ ꯃꯥꯒꯤ ꯄꯣꯁꯇꯨꯀꯣ ꯑꯦꯁꯤꯁꯇꯦꯟ CNW ꯑꯦꯁꯤꯁꯇꯦꯟ ꯕ꯭ꯔꯤꯖ ꯑꯦꯁꯤꯁꯇꯦꯟ ꯋꯥꯔꯛꯁꯣꯞ ꯗꯤꯖꯤꯒꯅꯦꯁꯟꯁꯦ ꯃꯈꯜ ꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯁꯤꯗ ꯄꯤꯔꯦ SC ST OBC ꯃꯥꯏ ꯚꯦꯀꯦꯟꯁꯤ ꯂꯩꯔꯦ ꯁꯤꯗ ꯆꯨꯁ ꯇꯧꯔꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯏꯁꯥꯅ ꯄꯥꯝꯖꯒꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯕꯔꯁꯦ ꯈꯟꯗꯣꯏꯅꯦꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯅꯝꯕꯔꯁꯦ ꯀꯦꯠ ꯅꯝꯕꯔ 1ꯁꯦ ꯍꯥꯟꯅ ꯄꯤꯅꯤꯡꯕ꯭ꯔꯥ 2 ꯍꯥꯟꯅ ꯄꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯊꯪ ꯄꯤꯅꯤꯡꯉꯒꯗꯤ 1ꯅ 1 ꯅꯝꯃꯣ 2ꯅ 2 ꯅꯝꯃꯣ ꯁꯨꯃꯥꯏꯅ ꯃꯊꯪ ꯅꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯗꯤ ꯁꯤꯗ ꯔꯦꯟꯗꯝ ꯑꯣꯏꯅ ꯄ꯭ꯔꯤꯐꯔꯦꯟꯁꯁꯦ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯁꯥꯅ ꯍꯥꯟꯅ ꯌꯦꯡꯉꯀꯥꯟꯗ ꯚꯦꯀꯦꯟꯁꯤꯁꯤꯒ ꯆꯥꯟꯅꯕꯗ ꯏꯁꯥꯅ ꯄꯥꯝꯖꯕꯗꯨꯗ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯗ ꯔꯦꯟꯗꯝ ꯑꯣꯏꯅ ꯇꯧꯕꯅꯤꯅ 1 2 ꯑꯗꯨꯝ 16 ꯐꯥꯎ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯄꯦ ꯀꯣ ꯁꯤ ꯍꯥꯞ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯕꯃꯤꯠꯁꯤ ꯀꯦꯞꯆꯥꯁꯦ ꯍꯥꯞꯄꯅꯤ ꯁꯕꯃꯤꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯁꯨꯝ ꯍꯪꯉꯦ ꯑꯩ ꯁꯤꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯋꯥꯏꯁ ꯄꯤꯕꯗꯣ ꯁꯤ ꯂꯩꯔꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ 1 2 3 ꯄꯤꯕꯗꯣ ꯃꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯛꯑꯦ ꯀꯣ ꯑꯗꯨꯒ ꯁꯤ ꯍꯥꯞ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ꯭ꯔꯥ ꯑꯃꯨꯛ ꯍꯪꯉꯦ ꯀꯟꯐꯥꯔꯝ ꯍꯥꯏꯈ꯭ꯔꯣ ꯏꯗꯤꯠ ꯇꯧꯅꯤꯡꯉꯗꯤ ꯏꯗꯤꯠ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯣ ꯀꯩꯅꯣꯝ ꯂꯥꯛꯑꯦꯀꯣ ꯁꯤꯒꯤ ꯇꯤꯛ ꯑꯃ ꯈꯣꯠꯇ ꯋꯥꯠꯂꯝꯃꯤ ꯁꯤ ꯇꯤꯛꯁꯤ ꯈꯣꯠꯂꯅꯤ ꯑꯥꯏ ꯍꯦꯞ ꯗꯤꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝ ꯁꯤꯗꯩꯗꯤ ꯏꯁꯥ ꯏꯊꯟꯗ ꯇꯧꯔꯒꯁꯨ ꯌꯥꯔꯦ ꯄꯦꯃꯦꯟ ꯗꯤꯇꯦꯜꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ꯆꯦꯛ ꯄꯦꯃꯦꯟ ꯁ꯭ꯇꯦꯇꯁ ꯆꯦꯛ ꯍꯥꯟꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯄꯦꯃꯦꯟ ꯁ꯭ꯇꯦꯇꯁꯁꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ ꯔꯤꯐꯔꯦꯟꯁ ꯅꯝꯕꯔ ꯑꯦꯀꯥꯎꯟ SBI ꯔꯤꯐꯔꯦꯟꯁ ꯅꯝꯕꯔ ꯁ꯭ꯇꯦꯇꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯄꯦꯃꯦꯟ ꯗꯤꯇꯦꯜ ꯑꯩꯈꯣꯏꯁꯤ ꯄꯦ ꯇꯧꯗ꯭ꯔꯤꯗꯅ ꯀꯣ ꯑꯩꯈꯣꯏꯁꯤ ꯄꯦꯃꯦꯟ ꯇꯧꯗ꯭ꯔꯤꯕ ꯅ ꯕꯦꯛ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅ ꯄꯦ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯄꯦꯃꯦꯟ ꯗꯤꯇꯦꯜꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯌꯥꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯤ ꯀꯃꯥꯏꯅ ꯄꯦ ꯇꯧꯅꯩꯁꯤ ꯁꯤꯗ ꯆꯪꯉꯁꯤ ꯍꯥꯟꯅ ꯄꯦ ꯇꯧꯗꯣꯏꯅꯦꯕ ꯑꯦꯛꯖꯥꯝ ꯒ꯭ꯔꯨꯞ CENG ꯅꯪꯒꯤ ꯁꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ ꯂꯩꯔꯦ ꯑꯦꯃꯥꯎꯟ ꯇꯨ ꯄꯦ ꯂꯨꯄꯥ 150 ꯄꯦ ꯇꯧꯗꯧꯕ ꯄꯦꯃꯦꯟ ꯃꯣꯠ ꯃꯌꯥꯝ ꯁꯤꯁꯦ ꯑꯣꯟꯂꯥꯏꯟꯗ ꯑꯌꯥꯝꯕ ꯄꯦ ꯇꯧꯕꯗ ꯂꯣꯏꯅ ꯈꯪꯉꯝꯃꯅꯤ ꯕꯦꯡꯛꯗ ꯆꯪꯉꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯄꯣꯁ ꯑꯣꯐꯤꯁꯇ ꯇꯧꯔꯁꯨ ꯌꯥꯔꯦ ꯀꯣ ꯕꯦꯡꯛꯗ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯣꯁ ꯑꯣꯐꯤꯁꯇ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕꯗ ꯈꯜꯂꯣ ꯕꯦꯡꯛꯗ ꯈꯜꯂꯁꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯩ ꯂꯥꯏꯕꯤꯗ ꯕꯦꯡꯛꯗ ꯆꯪꯉꯁꯤ ꯕꯦꯡꯛꯗ ꯆꯪꯉꯀꯥꯟꯗ ꯀꯦꯟꯁꯦꯂꯦꯁꯟ ꯑꯦꯟ ꯔꯤꯐꯟ ꯄꯣꯂꯤꯁꯤ ꯁꯤ ꯍꯥꯟꯅ ꯄꯥꯔꯣ candidate to know that payment once made cannot be cancelled ꯑꯃꯨꯔꯛ once pay ꯇꯧꯈ꯭ꯔꯒꯗꯤ cancel ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯦ ꯇꯤꯛ ꯈꯣꯠꯂꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯡꯛꯗ ꯇꯧꯕꯩꯗꯤ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯇꯧꯕꯒꯤꯁꯨ ꯑꯣꯏꯅ ꯍꯥꯏꯒꯦ ꯃꯌꯥꯝ ꯈꯨꯗꯣꯡ ꯆꯥꯅ ꯈꯪꯅ ꯄꯣꯁ ꯑꯣꯐꯤꯁꯇ ꯈꯜꯂꯅꯤ ꯁꯤ ꯌꯦꯡꯉꯅꯤ ꯑꯗꯨ ꯀ꯭ꯂꯤꯛ ꯇꯨ ꯄ꯭ꯔꯣꯁꯤꯠꯇ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤ ꯊꯣꯛꯂꯛꯑꯦ ꯄꯣꯁ ꯑꯣꯐꯤꯁꯇ ꯇꯧꯋꯦ opening date and time online registration and submission of application ꯃꯇꯝ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯐꯤ ꯄꯦ ꯇꯧꯕꯒꯤꯁꯨ ꯃꯇꯝ ꯊꯣꯛꯂꯛꯑꯦ ꯀꯣ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟ ꯁꯤꯗ ꯅꯦꯠ ꯕꯦꯡꯀꯤꯡ ꯇꯧꯕ ꯌꯥꯔꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯇꯧꯕ ꯌꯥꯔꯦ ꯕꯦꯡꯛ ꯆꯂꯥꯟ ꯇꯧꯕ ꯌꯥꯔꯦ ꯂꯣꯏ ꯇꯧꯕ ꯌꯥꯔꯦ ꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯣꯀꯦ
ꯃꯌꯥꯝ ꯀꯩꯅꯣꯝꯗ ꯁꯤꯡꯗꯣꯛꯆꯒꯦ ꯁꯤꯒꯤ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯑꯣꯐꯂꯥꯏꯟꯁꯤ ꯌꯥꯗ꯭ꯔꯦ ꯕꯦꯔꯥ ꯈꯔ ꯀꯥꯏ ꯃꯣꯏꯁꯦ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯣꯐꯂꯥꯏꯟꯁꯦ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯁꯦꯜꯗ ꯆꯪꯉꯅꯤ ꯕꯦꯡꯛꯗ ꯆꯪꯉꯅꯤꯀꯣ ꯑꯗꯨꯒ ꯆꯪꯉꯅꯤ ꯁꯤꯗ ꯑꯣꯐꯂꯥꯏꯟ ꯇꯧꯕꯗꯣ ꯕꯦꯔꯥ ꯀꯥꯏ ꯄꯣꯁ ꯑꯣꯐꯤꯁꯀꯤꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯦꯁ ꯕꯤ ꯑꯥꯏꯗ ꯗꯥꯏꯔꯦꯛ ꯅꯦꯠ ꯕꯦꯡꯀꯤꯡꯗ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯑꯦꯁ ꯕꯤ ꯑꯥꯏꯒꯤꯁꯤꯗ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯅꯦꯠ ꯕꯦꯡꯀꯤꯡ ꯊꯥꯕꯁꯤꯗ ꯆꯪꯉ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯇꯣꯞꯄ ꯕꯦꯡꯛꯗꯒꯤ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯅꯦꯠ ꯕꯦꯡꯀꯤꯡ ꯑꯣꯏꯔꯒꯅ ꯃꯣꯏ ꯑꯦꯁ ꯕꯤ ꯑꯥꯏꯗꯒꯤ ꯆꯥꯔꯖ ꯑꯃꯐꯥꯎ ꯇꯤꯡꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄꯒꯤ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯑꯦꯁ ꯕꯤ ꯑꯥꯏꯒꯤꯁꯤꯗ ꯂꯤꯡꯁꯦ ꯆꯪꯉꯒꯀꯣ 6.0 ꯕꯦꯡꯛ ꯆꯥꯔꯖ ꯂꯧꯋꯦ ꯀꯥꯔꯠ ꯄꯦꯃꯦꯟ ꯑꯦꯁ ꯕꯤ ꯑꯥꯏꯗꯒꯤ ꯀꯥꯔꯠꯇꯒꯤ ꯗꯥꯏꯔꯦꯛ ꯀꯛꯍꯟꯒꯦ ꯍꯥꯏꯔꯒꯅ ꯁꯤꯁꯨ ꯀꯩꯁꯨꯝ ꯇꯤꯡꯗꯔꯦ ꯑꯇꯣꯞꯄꯗꯒꯤ ꯀꯛꯑꯁꯨ ꯀꯩꯁꯨꯝ ꯇꯤꯡꯗꯔꯦ ꯑꯗꯔ ꯄꯦꯃꯦꯟ ꯃꯦꯊꯣꯠ एस बी आई ब्रांच बैंक चार्ज यू पी आई यारे अदो फॉर एग्जांपल कार्ड की तब वही ना मैम कार्ड पेमेंट एस बी आई क्लिक हियर संगनी पेमेंट नंबर रेफरेंस नंबर थोले अइन पे तौदुब थोले पेमेंट मोड थोले रिक्वेस्ट आई डी लोइने थोले मरु को कंफर्म तौरनी पसंद की अखै पे तौदुम है कंफर्म तौरनी चुम्मे है ना ꯑꯗꯨꯒ ꯑꯗꯨ ꯅꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯑꯦꯃꯥꯎꯟ ꯄꯦ ꯇꯧꯗꯨꯕ ꯀꯥꯔꯠ ꯅꯝꯕꯔ ꯍꯪꯉꯦ ꯑꯦꯛꯁꯄꯥꯌꯔ ꯗꯦꯠ ꯍꯪꯉꯦ ꯀꯥꯔꯠ ꯍꯣꯜꯗꯔ ꯅꯦꯝ ꯁꯤ ꯕꯤ ꯕꯤ ꯅꯝꯕꯔ ꯇꯥꯏꯞ ꯗ ꯀꯦꯔꯦꯛꯇꯔ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯒ ꯄꯦ ꯇꯧꯕ ꯌꯥꯔꯦ ꯀꯣ ꯑꯁꯤ ꯄꯦ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤ ꯄꯦ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯅꯪ ꯄꯦ ꯇꯧꯈꯤꯕꯗꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯉꯁꯥꯏ ꯄꯦꯃꯦꯟ ꯗꯤꯇꯦꯜꯒꯤꯗꯣ ꯑꯗꯨꯗ ꯆꯪꯉ ꯌꯦꯡꯕ ꯌꯥꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯞꯁꯟ ꯑꯃꯨꯛ ꯍꯥꯏꯔꯛꯒꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯉ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯁꯣꯝ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯄꯦꯃꯦꯟ ꯇꯧꯔꯝꯕ ꯆꯦꯛ ꯄꯦꯃꯦꯟ ꯁ꯭ꯇꯦꯇꯁꯁꯦ ꯁꯤꯗ ꯆꯪꯉꯒ ꯑꯩꯅ ꯄꯦ ꯇꯧꯈꯤꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯁꯤ ꯆꯦꯛ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯦꯃꯦꯟ ꯗꯤꯇꯦꯜ ꯊꯥꯏꯁꯤ ꯃꯁꯤ ꯃꯊꯛꯀꯤꯁꯦ ꯃꯊꯛꯇ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯊꯥꯔꯒ ꯁꯤꯒꯤꯗ ꯒ꯭ꯔꯤꯟ ꯗꯣꯠ ꯆꯤꯡꯈꯤꯗꯅ ꯁꯨꯃꯥꯏꯅ ꯄꯦꯃꯦꯟꯗꯁꯨ ꯒ꯭ꯔꯤꯟ ꯗꯣꯠ ꯆꯤꯡꯉꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯁꯦꯀꯣ ꯑꯦꯗꯤꯁꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯂꯩꯐꯝꯒꯨꯝꯕ ꯄꯔꯃꯤꯅꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯞꯄꯅꯤ ꯍꯥꯞ ꯂꯣꯏꯔ ꯃꯇꯨꯡꯗ ꯒ꯭ꯔꯤꯟ ꯑꯃꯨꯛ ꯀꯥꯔꯛꯑꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯗꯣ ꯑꯗꯨꯒ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯐꯣꯝ ꯊꯥꯖꯤꯟꯕ ꯌꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯐꯨꯜ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯥꯔꯀꯥꯟꯗ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯁꯤꯡ ꯊꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯈꯣꯠꯂꯒꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯈꯪꯉꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯐꯣꯔ ꯅꯥꯎ ꯕꯥꯏ